ꯑꯩꯅ ꯅꯪ ꯉꯁꯥꯏꯗꯤ ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯁꯨꯝ ꯀꯩꯝ ꯇꯧꯗꯦ ꯁꯨꯝ ꯐꯝ ꯂꯩꯗꯅ ꯅꯪꯅ ꯇꯥꯛ Good morning. Welcome back to my channel. Actually, yung da fasa section na live lagi matulog tare ko. Adong ngasi Sunday ni. Tumuraga vlog to bujidi minna je lumong ko i boxing chanuraga pom baga sa mani ko. Natra ni sa. Tu maju pom juro ba. Sena maju pom juro ba. Kung di ba pumakai mukta sale ako. Aku 제 호지기 브레이크파스니까 10번째 살아가 또 건강한 게 yin 통무도가 꼬부지디 하위해 어떤 마디고 아이디 브레이크 문제 거기 타오도 가고 타오로 쌓여고 애는 타오도 그래 한도 싸고 가는 놈아이 때 차가 뭔가 타오 돌아보지 해나 때가 그래서 이때 타오 말이 ꯑꯗꯨꯗꯅꯤ ꯍꯥꯎꯔꯤꯁꯦ ꯂꯨꯞ ꯂꯨꯞ ꯂꯥꯎꯒꯩ ꯃꯆꯥꯅꯨꯄꯥ ꯆꯥꯊꯩꯗꯨꯁꯨ ꯍꯣꯏꯅꯦ ꯌꯥꯝꯁꯨ ꯆꯥꯏꯁꯨ ꯃꯃꯜ ꯇꯥꯡꯕꯩ ꯅꯠꯇꯦꯅꯦ ꯀꯔꯤꯒꯤ ꯊꯥꯎꯗ ꯂꯨꯞꯄꯒ ꯇꯥꯎꯕꯒꯤ ꯊꯥꯎꯗ ꯂꯨꯞꯄ ꯇꯥꯎꯕ ꯃꯃꯜꯗꯤ ꯂꯨꯄꯥ 30 ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯗ ꯄꯤꯔꯤꯁꯦ ꯑꯩꯅ ꯂꯨꯞꯄ ꯇꯥꯎꯕꯩ ꯇꯧꯔꯤꯅꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯛꯊꯔꯤꯅꯦ ꯂꯦꯛꯊꯔꯤꯁꯤꯅꯦ 그래 밥이라 여기 아니 뭐 하고 있잖아 나 스트레스 오르는 그러면은 다른 거 나 이거 좀 보게 하라고 한번 살펴볼게 ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯕꯤꯒꯦꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯥꯏꯗꯤ ꯁꯨꯝ ꯐꯝ ꯂꯩꯔꯦ ꯆꯥꯛꯁꯨ ꯂꯣꯏꯒꯗꯣꯔꯦ ꯂꯣꯏꯈ꯭ꯔꯦ ꯉꯔꯥꯡꯗꯪ ꯂꯣꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯆꯥꯛꯇꯤ ꯂꯣꯏꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯊꯝꯕꯨꯜꯂꯣ ꯆꯥꯔꯔꯣꯏ ꯑꯩ ꯀꯩꯅꯣ ꯑꯩ ꯃꯣꯏ ꯆꯥꯒꯦꯅ ꯑꯍꯤꯡꯕꯅ ꯍꯥꯎꯋꯦꯃꯦ ꯊꯕꯤꯗꯤ ꯑꯗꯩ ꯑꯩ ꯁꯨꯝ ꯆꯥꯖꯅꯤꯡꯕ ꯑꯍꯤꯡꯕꯗ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯑꯩꯁꯨ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩ ꯀꯥꯡꯉꯧꯅꯣ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯥꯔꯣꯠ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯑꯣꯀꯦ ꯅꯦꯟꯇꯤꯅ ꯑꯇꯥ ꯄꯤꯌꯦꯗ ꯐꯪꯉꯤꯔꯣ ꯀꯩꯅꯣ ꯄꯤꯔꯤꯕꯣ ꯀꯦꯖꯤꯗ ꯑꯣ ꯊꯕꯤꯔꯣ ꯊꯕꯤ ꯀꯥꯏꯗꯒꯤ ꯃꯣꯏꯗ ꯌꯣꯜꯂꯛꯄ ꯂꯝꯕꯤꯗ ꯅꯪ ꯀꯥꯔꯣꯠ ꯈꯥꯕꯤ ꯀꯥꯡꯉꯧꯁꯨ ꯉꯧꯀꯣ ꯑꯩꯅ ꯅꯪ ꯉꯁꯥꯏꯗꯤ ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯁꯨꯝ ꯀꯩꯝ ꯇꯧꯗꯦ ꯁꯨꯝ ꯐꯝ ꯂꯩꯗꯅ 이네 가만 ngꯧꯕꯗꯤ ꯑꯩ ꯇꯥꯛꯄ ꯈꯣꯠꯄꯗꯨꯅꯤ ꯁꯤ ꯍꯥꯞꯆꯟꯕ ꯇꯥꯏꯃꯤꯡꯗ ꯁꯤ ꯍꯥꯞꯆꯟꯕ ꯈꯣꯠꯆꯟꯕꯗꯨꯅꯤ ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯗꯣꯏꯅꯤ ꯈꯜꯂꯝꯃꯣ ꯀꯗꯥꯏꯗꯅꯣꯗ ꯌꯥꯔꯣꯏꯌꯦ ꯅꯪꯅ ꯇꯥꯛꯑꯒ ꯁꯤ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯕ ꯅꯠꯇꯅ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯉꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯍꯥꯎꯔꯣꯏꯕ ꯅꯣꯏꯅ ꯆꯥꯅꯤꯡꯉꯤꯗꯣ ꯅꯠꯇ꯭ꯔꯣ ꯉꯧꯕꯗꯤ ꯉꯧꯕꯤꯒꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯃꯣꯏꯁꯨ ꯉꯁꯥꯏ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯂꯥꯝꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯑꯣꯏꯕ ꯑꯃꯗ ꯍꯪꯕꯅꯦ ꯃꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅꯣꯗꯣ ꯃꯥꯅ ꯍꯥꯏꯔꯛꯄꯗꯤ ꯉꯁꯤꯁꯦ ꯁꯟꯗꯦꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔꯁ ꯃꯣꯏꯒꯤ ꯂꯥꯏꯟ ꯆꯦꯛ ꯇꯧꯒꯗꯕ ꯍꯥꯏꯗꯤ ꯂꯥꯏꯟꯃꯦꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯁꯤꯡꯒꯤ ꯁꯨꯇꯤ ꯑꯣꯏꯅ ꯍꯥꯏ ꯑꯗꯨꯅ ꯊꯦꯡꯅ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ ꯄꯨꯡ 5ꯒ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯍꯥꯏꯔꯦ ꯑꯗꯣ ꯐꯖꯗꯣꯔꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯅꯒ ꯁꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝꯃꯜꯂꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥꯅꯒ ꯁꯥꯔꯕꯅꯤꯅꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒ ꯃꯥꯁꯨ ꯃꯇꯝ ꯂꯦꯟꯐꯝ ꯂꯩꯇꯦꯅ ꯍꯧꯖꯤꯛ 이번이 ꯀꯦꯔꯣꯝ ꯁꯥꯟꯅꯒꯦ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯄꯥꯎꯇꯨꯗꯣ ꯌꯥꯝꯃꯜꯂꯦ ꯑꯁ ꯌꯦꯡꯇꯨ 뭐인가? 의사 아재 비에스 가나 비라 가나 dia sang heavy morning ne
ꯆꯠꯂꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯆꯥꯆꯥ ꯍꯣꯏ ꯆꯠꯂꯨꯕꯅꯦ ꯕꯨꯛꯆꯥꯏꯗ ꯑꯩꯒꯤ ꯑꯣꯔꯀꯤꯗꯁꯦ ꯍꯥꯏꯗꯤ ꯁꯟ ꯂꯥꯏꯠꯁꯦ ꯗꯥꯏꯔꯦꯛ ꯌꯩꯃꯟꯅ ꯁꯟ ꯕꯔꯟ ꯇꯧꯔꯦ ꯁꯤ ꯈꯔ ꯆꯤꯡꯖꯟꯗꯗꯤ ꯌꯥꯔꯣꯏ ꯌꯥꯔꯦ ꯁꯟꯕꯟ ꯇꯧꯔꯗꯤ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯇꯩꯕꯤꯔꯣ ꯅꯣꯏ SPF 30 ꯍꯥꯏꯕ꯭ꯔꯥ 40 ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯃ ꯇꯩꯗꯗꯤ ꯌꯥꯔꯣꯏ ꯆꯨꯝꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥ ꯁꯟꯕꯔꯟ ꯇꯧꯔꯦꯗꯤ ꯁꯟꯁꯀ꯭ꯔꯤꯟ ꯇꯩ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯋꯥꯇꯔꯃꯦꯂꯣꯟꯗꯣ ꯈꯔ ꯆꯥꯁꯤꯜꯂꯛꯑꯣ ꯄꯨꯛꯄꯨꯗꯤ ꯄꯤꯛ ꯊꯜꯂꯦ ꯉꯁꯥꯏ ꯆꯥꯛꯁꯨ ꯊꯦꯡꯅ ꯆꯥꯕꯒꯤꯕꯀꯣ ꯑꯗꯩ ꯀꯩꯅꯣ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯩ ꯀꯩꯅꯣ ꯈꯔ ꯆꯥꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗꯦ ꯄꯨꯛꯁꯦ ꯃꯁꯤ ꯁꯅꯥ ꯌꯥꯝ ꯄꯥꯝꯃꯦ ꯅꯪꯒ ꯆꯥꯔꯁꯤ ꯌꯥꯎꯗ꯭ꯔꯦ ꯏꯪꯀ ꯃꯁꯤꯡ ꯑꯅꯤ ꯂꯤꯛ ꯑꯣꯟꯅꯁꯤ ꯃꯥꯒꯤ ꯁꯤꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯂꯤꯛꯁꯤꯒ ꯑꯣꯟꯅꯁꯤ ꯃꯥ ꯑꯗꯨ ꯃꯃꯥ ꯇꯧꯕꯤ ꯂꯧꯒꯦꯔꯥ ꯁꯤ ꯄꯥꯝꯃꯦꯕ ꯏꯆꯥ ꯄꯥꯝꯕ꯭ꯔꯣ 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 ꯈꯨꯖꯤ ꯂꯩꯇ꯭ꯔꯣ ꯑꯦ ꯃꯁꯨ ꯇꯣꯝꯕꯤꯒꯤ ꯁꯥꯒꯦ ꯂꯥꯛꯑꯣ ꯋꯥꯇꯔꯃꯦꯂꯣꯟ ꯈꯣꯛ ꯂꯥꯛꯑꯣ 이거 넣어라. 이게 세자. 와타미나 컴블 오라카나. 와타미 짜롱네 아래 하우트로 붕어 와터멜론인데 냠 싸고 펍네 가능해 오늘 싸 와터멜론 짜라 양하이까 그랑 돌리지다 맞아 내리나? ꯊꯣꯛꯒ ꯏꯜꯂꯛꯏꯕ ꯌꯥꯗꯒꯦ ꯊꯣꯛ ꯏꯜꯂꯤꯔꯕ ꯅꯪ ꯍꯥ ꯌꯥꯔꯦ 시디 따라 진짜는 되비 시디 까노네 짬브라네 ꯉꯁꯥꯏꯁꯦ ꯑꯩꯈꯣꯏ ꯅꯥꯎ ꯃꯥ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯁꯟ ꯂꯩ ꯁꯟ ꯆꯥꯁꯦꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤꯒꯤ ꯈꯜꯂꯨꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯥ ꯑꯩꯈꯣই ꯕꯥꯒ ꯑꯗꯒꯤ ꯑꯩ ꯏꯅꯥꯎꯄꯤꯗꯨꯒ ꯃꯣꯏꯒꯤꯗꯤ ꯁꯟ ꯆꯥꯗꯕꯅꯤꯅ ꯍꯤꯟꯖꯥꯡ ꯊꯣꯡꯅꯤꯅ ꯃꯨꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯟꯗꯣ ꯉꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯩ ꯀꯌꯥꯅꯦꯕ ꯇ꯭ꯌꯨꯁꯗꯦꯗ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ 500 ꯀꯦꯖꯤꯗ 500 ꯀꯣ ꯂꯥꯏꯕꯛ ꯄꯣꯛꯄꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯀꯃꯣꯟ ꯕꯣꯟꯂꯦꯁꯇ ꯑꯗꯨꯅ ꯃꯣꯏ ꯁꯤꯂꯝꯃꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯉꯣꯟꯗ ꯍꯪꯕꯁꯨ ꯅꯠꯇꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯒꯤꯅꯤ ꯈꯜꯂꯤꯍꯦ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯗꯨꯅ ꯅꯪ ꯉꯁꯥꯏ ꯊꯤꯜꯂꯤꯁꯤꯒ ꯍꯣꯔꯦꯟ ꯇꯧꯗꯨꯒ ꯑꯗꯨꯅ ꯇ꯭ꯋꯤꯁꯗꯦꯗ ꯑꯃꯨꯛ ꯁꯟꯁꯥ ꯑꯃꯨꯛ ꯆꯥꯔꯅꯤ ꯁꯤ ꯊꯣꯏꯅ ꯆꯥꯒꯦꯅ ꯇꯧꯕꯗꯤ ꯈꯪꯗꯦ ꯍꯟꯗꯛꯁꯤ ꯆꯥꯎꯅ ꯈꯔ ꯇꯝꯃꯕꯖꯥꯠꯅꯤ ꯂꯣꯛꯗꯥꯎꯟꯁꯦ ꯀꯣ ꯀꯥꯏꯗꯅꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯅꯕ ꯃꯥꯏꯛ ꯅꯨꯡ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯔ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯇꯧꯕꯁꯤꯗ ꯑꯦꯃꯦꯖꯣꯟꯗꯒꯤ ꯆꯦꯡꯒ ꯇꯧꯕ ꯑꯗꯣ ꯑꯦꯃꯦꯖꯣꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯚꯔꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯈꯔ ꯁꯣꯛꯆꯜꯂꯛꯄ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤꯅ ꯑꯃꯨꯛ ꯗꯤꯂꯤꯚꯔꯤꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯥꯡꯖꯒꯗ꯭ꯔꯅ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤ ꯗꯤꯂꯤꯚꯔꯤꯁꯦ ꯀꯦꯁ ꯑꯣꯟ ꯗꯤꯂꯤꯚꯔꯤ ꯅꯠꯇꯦꯕ ꯍꯥꯟꯅ ꯍꯥꯏꯗꯤ ꯄꯩꯁꯥꯅ ꯊꯤꯔꯀꯥꯟꯗ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯊꯤꯖꯤꯜꯂꯨꯔꯒ ꯁꯣꯝꯒꯤ ꯐꯤꯕꯝꯁꯤꯅ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯅ ꯁꯨꯝ ꯁꯣꯛꯆꯜꯂꯛꯑꯒꯗꯤ ꯗꯤꯂꯤꯚꯔꯤꯗꯨ ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯔꯤꯐꯟ ꯅꯨꯡ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯕꯦꯔꯥ ꯆꯀꯤ ꯊꯥꯡꯒꯗ꯭ꯔꯅ ꯑꯩꯅ ꯈꯟꯕ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯑꯦꯃꯥꯎꯟꯁꯤꯁꯨ ꯂꯨꯄꯥ ꯑꯩꯅ ꯄꯥꯝꯃꯤꯕ 5-6 7 9 ꯑꯗꯨꯝ ꯇꯥꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯁꯤꯗꯕꯨꯗꯤ ꯐꯪꯉꯤꯕꯨꯗꯤ ꯏꯝꯐꯥꯜꯗ ꯑꯗꯨ ꯐꯪꯉꯁꯨ ꯁꯤꯗꯗꯤ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 8,000 ꯄꯤꯕꯁꯦ ꯑꯦꯃꯦꯖꯣꯟ ꯂꯨꯄꯥ 5,000 ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯈꯟꯖꯅꯔꯤꯀꯣ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯅꯕꯗꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗꯕꯨꯗꯤ ꯍꯦꯟꯅ ꯕ꯭ꯂꯣꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯅꯅꯕ ꯁꯥꯎꯟ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯔꯣ ꯑꯩ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯃꯃꯜ ꯂꯣꯏ ꯍꯦꯟꯒꯠꯂꯅꯤ ꯍꯥꯏꯍꯧꯕꯅꯤꯅ ꯀꯩ ꯏꯟꯖꯥꯡꯅꯣ ꯊꯣꯡꯗꯣꯏꯁꯦ Kawan kau mani alu ama melani kopi sang orang. ꯑꯗꯨꯗꯤ ꯁꯟꯁꯥ ꯇꯧꯗ꯭ꯔꯕꯅꯤꯅꯕ ꯑꯗꯨꯅ ꯁꯟꯁꯥꯗꯣ ꯉꯁꯤꯒꯤ ꯑꯣꯏꯔꯝꯗ꯭ꯔꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯣꯕꯤ ꯁꯥꯛ ꯑꯃꯅꯦ ꯀꯩꯀꯩ ꯕꯗ꯭ꯔꯥ ꯍꯋꯥꯏ ꯑꯃꯅꯦ ꯅꯠꯇ꯭ꯔꯥ Alu mepam maga kopi sang maga. ꯁꯤ ꯑꯣꯏꯅ ꯇꯧꯔꯅꯤꯀꯣ ꯑꯗꯨꯅ thank you for watching this vlog
ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁ ꯇꯧꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ